नुपी अमगी हक्सांग फंगली न्यू दिल्ली की द्वारका डिस्ट्रिक्ट एरिया दबरी पुलिस स्टेशन कोनब मफम अमरा नॉर्थ ईस्ट की ओरंब याई हाइना सिंगनबा नुपी अमगी असीबा हक्सांग लेरंब थेंगनख्रे असीबा हक्सांग अदु पाक नाला मनाक्ता बोराखा अमरा हापसलग लेरंब थेंगनखेबने नहा ओइदिबि नुपी अदुगी हक्सांग दा हार्ट लव साइन की अमुबा टेटू यकलंबग लोइना आर हाइनि इरंब थेंगनखि नुपी अदु सराउना सही कुल्लोंग की लेंगा ओरंब याई हाइदि नोंथोंबम बेरेन सेनब ऑडियो टेप केस की हियरिंग कोर्ट हयेंग चथगदरी पार्टी ओइजगे हाइबा बिरेन की मसानुपी की वफम लौखिद्रब तुंगदा केस असी वारोइसिन नक्सिलक्ली मणिपुर हौजक थोक्लिबा कांगलुक की हाना सुनबा असिगा मरी लैनना हानगी चीफ मिनिस्टर नोंथोंबम बेरेन गिनी हाइबा ऑडियो टेप अमगी मतांग सुप्रीम कोर्ट चथरखिबा केस की मखा ताबे हियरिंग हयेंग चथरगनी हौखिबा अगस्त 15 दा एक्स चीफ मिनिस्टर एन बिरेन की मसानुपी न केस असिदा मार्क्सु पार्टी अम ओइजगे हाइबा वाफम सुप्रीम कोर्ट न लौखिद्रब तुंगदा केस असिगी वारोइसिन नक्सिलक्ली वारोइसिन असि करी ओइरकदगी हाइबा पॉलिटिकल नैनबसिंगदा इखौ लांगरे कांगलुप अनी की मरक्त थोक्लिबा इरांग असि हेना पाक्थोक चाक्थोकहनबा याबा मोंग एन बिरेन वाफम कैप फोंदोकपगी वारोल यावी हाइबा ऑडियो टेप अमगी मतांग कुकी ऑर्गेनाइजेशन फॉर ह्यूमन राइट कोहुरना पुखलप केस अमा सुप्रीम कोर्ट वेल सथतुना लाखिबनी ऑडियो टेप की खोंजेल अदु बिरेन गिनी हाइबा सबसाना खांदोकनबगी मतांगदा मापुंग फाब रिपोर्ट अमा सेंट्रल फोरेंसिक साइंस लेबोरेटरी CFSL द पिखलकनबा खनख्रबा मतुंगदा अगस्त 15 चथखिबा हियरिंग दा सुप्रीम कोर्ट की जस्टिस संजय कुमार अमसुम जस्टिस सतीश चंद्र शर्मा की बेंचना हाइकी मदुदी CFSL हानगी चीफ मिनिस्टर एन बिरेन सिंगा की लीक ओइरखिबा ऑडियो टेप अदुगी असुंबा खांदोनबा होनबदा कोर्टना पीखिबा डायरेक्शन की ओना तैनबा मोंगदा थबक तौदुना लैरे ऑडियो टेप अदुगी असुम अरान खांदो हाइबनति वायरल ओइरखिबा ऑडियो टेप अदुरी यावरिबा खोंजेल अदु हानगी चीफ मिनिस्टर एन बिरेन गा सनाब्रा हाइबदो खांदोनबा CFSL द कोर्टना याथंग पीखिबनी अदुबा ऑडियो टेप अदुगी असुम अरान खांदोनबा होनबरोम ओइना थबक पेखतुना लैरे हाइना CFSL बु कोर्टना यानिंगदबा फुंदोखिबनी हानगी चीफ मिनिस्टर एन बिरेन की मसानुपीना केस असिदा यावजगी हाइना थरखिबा एप्लीकेशन अमसु कोर्टना डिसमिस तौबा लेख्रे केस असिदा इमुंग मनुंग यावसिनबिगी मथौ तादि हाइना जस्टिस संजय कुमार अमसुम जस्टिस सतीश चंद्र शर्मा की बेंचना फुंदोखि हौखिबा मे मंगा मतम अदुगी चीफ जस्टिस संजीव खन्ना सोशल मीडिया दा लीक ओइरखिबा ऑडियो टेप अदुगी फोरेंसिक रिपोर्ट येंगलबा मतुंगदा अनौबो रिपोर्ट अमा पिखलंगनबा मणिपुर लेंगाक खनखि कोर्टना रिपोर्ट अदु सील तौरगा पिखलंगनबा CFSL द खनखिबनी ममांग सही नवेंबर 9 हानगी चीफ जस्टिस DY चंद्र सुनलुसिंगबा बेंच अमन सोशल मीडिया दा लीक ओइरखिबा ऑडियो टेप अदुगा मरी लैनबा पुनमक पिखलंगनबा कोहोर द खनखि सोशल मीडिया दा लीक ओइरखिबा ऑडियो टेप अदुर हानगी चीफ मिनिस्टर एन बिरेन कांगलुप अनी की इरांग थोकलिंगे मनुंगदा माइतई की लुपसिंगबु स्टेट आर्मरी दगी खुलाई लाखनदुना कुकीजौ फुरुक की मथक्ता मतिक चाव थबक लखोट हनबगी वाफम इनसिन की हाइना कुहुरगी मैकेदगी मराल सिरक पलखी कुकीसिंग नमना खुंदाब मफम एटेक सत हनबगी मतांग इनसिनबगी वाफम सु ऑडियो टेप अदुर यावी हाइना कुहुरना मराल सिखी सेपरेट एडमिनिस्ट्रेशन की मयोक्ता लैबसिंग हाटकनी UKNA माइतैना लुसिंग बलेंगा कुसमनब सिंजु हाटकनी की हलकली मणिपुर माइतैना लुसिंग बलेंगा का खुसमनबा अमसुम सेपरेट एडमिनिस्ट्रेशन की मयोक्ता लैब कुकीजौ फुरुक की MLA सिंग सीबगी सैराक पीगनी हाइना यूनाइटेड कुकी नेशनल आर्मी UKNA ना फोंदोखरी गवर्नमेंट कुकी गांव की मखार ऑपरेट तौरिबा खुलाई पाइबलुप असिगी डिपार्टमेंट ऑफ होम अफेयर्स न थदोरक सिरोल अमन हाय स्टेट लेंगा कुसमनब नत्रगन कुकीजौ फुरुक की अपामगी मयुक्त लैब मिय पुनमक हक सेराक पीनब वरेप लौरे कुकीजौ फुरुक की MLA सिंग सेपरेट एडमिनिस्ट्रेशन की मयुक्ता लेप यारोय मसुम माइतैना लुसिंग बलेंगा कुसमनब यारोय सेपरेट एडमिनिस्ट्रेशन की डिमांड मरी लाइनन सिविल सोसाइटी ऑर्गेनाइजेशन CSO अमदी पॉलिटिकल पार्टी सिंग पॉलिटिक्स तव यारोय कुकीजौ फुरुकना मतम क्या की ममांग की तांदुना लाक्लिब डिमांड अस कनागुम लनाय मियोय नत्रगन मियोय कांगलुप अमतना अथिंग पीनब होनरोयदबने कुकीजौ फुरुक की इहवसिबु लाना लमजिंग बगुलोइना अरानब वाफम संदोक्तुना फुरुक की मपांगल सोनथाननबा होटनरबदी UKNA ना हक सेराक पीनब वरेप लौरे हरि UKNA ना असिगुम मखल की अकनब वाफम थमलकपा हंदक अहान मनति लोबसिना था अनिरोंगी ममांग मियोय मरी चांपुर नोंगैना कापतनो हाटखिबगी मतांगदा मैकै क्यादगी यनिंगदब फोंदोकनरकपा लखि कुमजा इंग 2015 लिंखतखिबा UKNA ना गवर्नमेंट ऑफ कुकी
gam gi banner makhada kuki jau furuk ki right phangnaba masum saktam ngaknaba lanthingna lakli haina claim tawri Kuki National Organization KNO amadi United People's Front UPF na suspension of operations through agreement kuyak pinakrabasu UKNAD hauzik phaw su agreement kuyak pi da bagaloina ingta papurakna bagi wari sanabada saruk yadri sanglaba sei kaya marup lup asina senkhai thungkhai sathabagaloina miyoi kya hathi amasum kuki jau fruki miyoi singbu lup asina pamba mongda thabak to honana bo hotnei haina maral sidun lakhibani Kuki sing pelhananaba thausa lepkadabani thadau inpi India government amasung Manipur government kuki sing pelhananaba thaurang lokhotpa khudakta lepkadabani haina thadau inpi Manipur na phongdorakli lupasina thadorakpa sirolamana hai tuan ba kuki gi lupsingna thadau furuki miyoi sing namthanaba honaduna lakli khwaidigi ikon konba oina Shillongda leiba thadau gi miyoi sing social boycott taunaba kuki student organization kuki worship Service amasum Kuki NP Meghalayana public notification amathoki Manipur thukliba kangluki hatna sunaba lephanana bagi matangda wari sanaba yawrubagi damak thadau furuki mathakda kuki gi lupsingna asigumba thawong chatharakpani Manipur ingtappa phibam hanjil hanabagi panamda lokhalakpa thawrangbu kuki singna yaningda bagi mong uthorakpani hairenasu pausda su phungtokli Train na takpadagi amasokli masagi sai nifuga mangarom suraba FCI gi labor ama ngasi ayuki pung 12:40 tarakpada khongsang railway station gi train takpadagi phibam sin soklairi soklaba miyoi edugi maming Shyamal Chandra Das kawi ma Assam gi Kasa district ki manung sanba Degrosi Krona dagini ma ki oi thangba makong adu train gi tali da sadan oiraga takhaikri thawdo adugi matangna phangba paun hai ziribam lomdagi cement ama sum fertilizer puduna sanglakpa pot puba train ama mafam dur yoksalakhi Train adu yaurakliba potsing adugi lever ohenba amasum thabak subu yahonabagi dama asenba train adu essential ubudigi khanghaudana tu shilaktun accident gi thawdo adu thokibani khudakta mahakpu masung mamanabasing masum mana adu waide lairambasingna mathwai kanabigi damakta hospital pukhatki makhataba pau ngainari hari N Biren illegal immigrant amasum drug mapung phana laksinana ba pioneer ama oina honaki PM Haukiba sai English ga kungo humdoidagi Manipur thulakhiba tangta daba phiba masigi matung tarakpada Assam Tripura Mizoram amasum Nagaland singba North East state singda ain kaina mitop silakpadigi demography asoba akibam pirakliba siyamna aruba tangka amani Former Minister N Biren illegal immigrants amasum drug yoeba thawong sing mapung phana laksinduna North East bo asoba mayona mar purakna ba pioneer ama oina honaki haina Prime Minister Narendra Modi na phongdokri Haribasi lebas the illegal immigrants in Asobo Saikfu ama pirakliba sigamari lena Prime Minister Sina Piki Mahaki statement amada Hai Hivana Former Minister N Biren Gilising Makada India gi North East State Anobo Mayona Mapina Bohona Ramadanatana Lebas gi demographic integrity amasum sovereignty asi ngakshenaba nationwide movement amaki thauna piramki Lebas the illegal immigrant gi issue si mapung phana lakshinabagi dama High Power Demographic Mission ama hawdoklagani haibigi wapham palladuna N Biren mangchil thaduna hotnaramkhiba kaya adu singtharaduna ma asileba asigi khwaidigi influential oiba amasum popular oiba leader amani hain singthaki India ki North East state sing maru oina Assam Mizoram Tripura amasum Nagaland da mitopna maram oiraga demography da sauna akiba mapiri N Biren lebas ti ihan hanboina yamna singthaningai oiba mong illegal immigrants sing issue was lakshinanaba English ngani ga kungo humdogi February cabinet subcommittee semduna thabak pekat pauki North East ki state sing Bangladesh amasum Myanmar ga lonaba porous border illegal immigrants sing leptana sangshilak pasina region asigi indigenous people singi identity akiba kaya phiri Assam ki oina su English singa magastama pan go humdra ga mathugi March kunga manga gi matungda state adu sanglak refugees singa masum migrants sing masa khangdok report tauna bagi agreement ama sign tauna ki balekre Tripura da matamama the majority oiramba Tripura gi indigenous people Tiprasagi population si Bengali migration maramoraga English singani ga kunga mathugi census ta sada 31.1 gi sang handakre Mizoram amasum Nagaland su Myanmar amasum Bangladesh gi sangsilakpa Chin amasum Bangladeshi refugees sing asobu se thingpiri Manipur hauji thokliba kangluki irang su illegal immigrants sing su asobu maram ama oidi haina phongdokhi su moto case lokhat kadabani
Manipur thoklibe irang asiga mari lainana handak Public Union for Civil Liberty kauba group amana hokiba August kunda Independence People's Tribunal haibista yumpham oiraga phongkiba report adugi chapter 1 gi page number 16 gi para 3 da arambai tengol amasung mitai lipunbu militant group amu oina uhanba amasung mitai militant singna tampak lamda lairiba kokizau miam singda hatpatupigi thawong kya satharakpadigi kokizau singna madugi laman khumpoina singi jagada sapmanaba thawong satakhi bani haina phongdokhibasi samada sama lalaba mani haina social worker sanju hanthemna phongdokre mana makata na haihibada PUCL na phongkiba sena satruka mokdrago humdoi pan report aduda asumba kaya amasu yauri adubo hairibi wapham asimadi pumla lalaba mani English singaniga kungo humdogi me humda Chusampur asobu rally masakhi rally adugi lushilakpada kuki kendragi torbung GP gi manungsan lairiba torbung Waikhurok amasum turbung Bangalada Kulai Paiba Kuki Joksing aduna ihan hana mitation the attacks atarakpadagi Iran Situlakibani. Maramaduna legal gamari lainabasing aranbi report sigi matana sumoto kesama lokat PYK. Tara Suba amasum Tara Mathoi Suba IRB Zamandargi result haidok tabigi mayokta wakat mifam satakri. Haukiba sai English singaniga taragani pano notification thoktuna Tara Suba amasum Tara Mathoi Suba IRB gi Zamandar launaba DPC pangthokrabasu hauzik phawba phal haidokpa tawduna namsinduna thambabo yaningdaba phongdoktuna amasum athuba matamda DPC gi phal lauthokpiu haina ngasi DPC asita saruk yakiba candidate singna kaisampat leimazam laikai da leiba yaipa thawni community hall da wakat mifam satakre khongjang aduga mari leidana kaya yamna kuina makhogi result haidoktuna thamki kadoribano athuba matamda tara amasum tara mathoi suba MR IRB zamandar gi result haidokpiu Honorable Governor Makoigi Carrier can view Tabak Loraga Hidoktan and Namsinduna Tambik Sanabi Kudaka Tokpiu Haina Taba placards in Paki Kongzanga Dura Sarukia Kuman Koba Mueman Fongdokibada Tara Amasum Taramatoi IRB Zamandar Launa DPC Pangtokiba Sisahitaru Hele Saitare Sugada Taka Tamangari Recruitment Asigidamak Makoigi Pangtok Pamtokpa by Babo Siluna Pangtok Redubo, Hauzik Power Namsinduna Tamli Basi Yanindi, Tara Subamasum Taramatu Suba IRB Rifleman Shingo in the training Widuna, Tabak Subo Kre, Aduga, Zamandargin and Namsinduna Tambiri, Lebaki Hauzu or people Masida Miang Yefanaba, Tabak Torum Cred or Stona Bigidama, Discipline Force Sida, Sanglakibani, Tabak Kauraga Haidokana Matam Sanam Sinduna Tambis and Abishi Topiro, Hiramasigi. Hiramashida Manipur ki Governor, Manipur Police ki DGP amasum ADGP yauna MLA sinusum yeng sangduna makhogi result asi atupa matamda haidoknaba hotnabiyu haina appeal tawkhi. Nagaland ki Governor wasakpigi thoramda Major Naga tribe mangana boycott tawkhi. Manipur ki Governor ki thaupuriba Ajay Kumar Balan hayeng August kunga mangana ahenba SARS oina Nagaland ki Governor oina wasak lawgodariba sida Nagaland da lairiba Major Naga tribe oiriba Angami Public Organization Owl Senden Lotha Hoho Rengma Hoho amasum Sumi Hoho ki maikaidigi boycott tawragani haina laktokre Nagaland Sarkar na handak state adugi oina reservation ga mari lainana propose tawkiba reservation review commission gi composition adubu yaningdaba phongdoktuna governor gi wasakpagi thoramasi boycott tawna phirep lokibani Major tribe manga asigi maikaidigi phongdokibada governor wasakpagi thoramadu saruk yanabigi damakta makhoi loinamak invitation phangki adubu August 8 dagi huna makhoina satharagliba protest aduga mari lainana saruk yadabigi phirep adu ngasi laukibani tribal body sing asigi maikaidigi government gi maikaidigi nauna propose tawriba reservation review commission dagi community based organization sing yauriba sing asi laktokadabani masigi matangna nagagi chief secretary gi maikaidigi phongdokibu wapamadu yawbu ngamloi haidene su paus ta pali armed force na buffer zone khaidokpadagi hingsagi thawong sing hantharabasu community ani gi marakta thajanadabadudi haujik su lairi Manipur majority mitai community amasung minority kuki tribe ki marakta thukliba kangluk irang asi armed forcing gi maikaidigi buffer zone haina khaidoktuna sangthok sangsin da athingba thamkiba sina maram oiraga hingsa gi thawdok singhantakrabasu community ani gi marakta thajanadaba amasung political goeba tangta daba phibam ama mayu nari haina London na pangthokiba adds to the search in needs Asian UK gi mifamda search lusingba linens Nelly Fongdokri. Mana Makatan Haiki with the Kangluk Irang Shinamaram or Kanglup Anima Kimio listing Kalanjena Dunuladi, English Aniga, Kunga Humdo Gimi, Ahumdigi Hona, Pangtokiba Kangluk Irangado,
sahi ani farakpaga mari lainana ing lising aniga kunga mangagi meda kanglup ani maki miyoi singna tuan ba khenaba narrative singda palan tokhi maitai community singna numit adubu remembrance day haina palan tokhi aduga koki community na separation day haina palan tokhi kanglup ki irang asina maram oiraga miyamna maikai kyadigi penada ba wapum kya phongdo rakhibaga mari maram oiraga sahi esigi February thada Chief Minister phamdagi resign taukraba matungda rajniti gi oiba ahongbu kya lakhi Chief Minister na resign taukiba aduna maram oiraga haujuk phaw state asida central government na president rule thambaga loinana kanglup ki irang mayunariba community animaki political leaders sing social groups sing amadi religious representatives singa mipam pangthoktuna tung koina gi oira santi gi phibam hanjina na bohonari punamak sing asi khona duna su lanjena duna laidiba IDP sing adugi humanitarian situation sing aduni phibam sokna laidi kanglup ki irang adugi manungda church kya mai thakre ungkhanaba sigi maru oibedi ithanic amasum land dispute ka mari lainanani maram aduna manipur thukliba kanglup ki irang asi loisinduna tung koina gi oina santi purana bagi damak sab manaba justice amasum political resolution ama mathoktai irang asina sokwan khraba yum school sanitations electrification madi irat puja tawriba mafam sing amu hana nauna semjin sajinba mathoktai lairiba land issue sing amasum mapung oiba human aspiration sing adu phangana na bohona driba makhaidi tung koina santi purakna bohona da awab oigani haidin su paus ta phongdorakli angang kidnap tawbagi thagdokta lamdeng pushilakpa lebak thibani school tamliba mahairu ema kidnap tawkre hana social media ra phongdo ngaraki ba thagdo yamna nungai ta ba thagdo amani adumaina ma anga adu lamdeng singi jaga amadigi rescue tawre hana phongdo ki badu yamna lebak thibani lamdongi area aduguma thagdo amara thokiba leiti haina ngasi lamdeng na pangthokiba pangi mifam amada lamdeng makha lekai women's development association amasum local club ki muhsilaga thangjam jamuna na phongdokre mana makhata na haikibada asigumba verify tawdaba aranba paw social media amasum media da sandorakpa sin maram oiraga mafam adugi mingsa thian madanatana miyamusu lan uhonabagi maram amohele maram aduna matungdadi community amagi iza soktana ba masum aranba pawna maram oiraga miyam akiba phongdana ba social media users sing asingba paw da sapsana khanglaba khakta upload tawbiyu haina phongdokena su paws ta makhatari duga tentana sum miyam thamjage haujikoina di miyam paws matasa lusinjarage masum makhata ba no update miyam puna ngamina sena channel sigi mekiri gi miyang phamda makhata na thamjari